Hi guys, ma'am, nungaibiri. Ay su nungaijay ma'am ngasi video se camera basic ne bako camera basic sida episode naraga tawjakaduni tutorial je ko episode 1 sida kai lege matamda ISO what is ISO gi matangda ma'am nainasi ISO sida kai yawi kai ISO jina tawi ado kai tawde haipagi matangdani ado tutorial sida aina thamjadu pose 10 point thamjage 10 point sida ai mathang manau naina ma'am da sangtokna haijarake ma'am video se lo following view aduga ma'am ai channel sida hama lakwa subscribe dana subscribe to sambiro na kani notification all thamiro ai ta video thak matamda dum thengna bidani aduga ma'am video share horse point number 1 ISO have se camera gi setting ne ma'am aduga photo amadi video gi amam angan sanaliba potubu ISO koi ma'am point number 2 da ISO gi number hengali makai photo gi mangasu hengali masigi maramna amam badal laiba image capture tawba yai natraga akhoi gi camera gi setting da ani khak yawune aperture habunga shutter speed habunga si semdok suni tawba matamda image ta akai basu leite ba habadi ai sigi copy ba video je tasena ba live am linear copy ne ba adu ISO wang tar gadi phajadu ne ba name dari thi du ne ba duga amam ma do em tar gadi tasena lekhala ka tar gadi no noise am thoka du ne ba adugi praman ko mani tasena in picture praman je point number 3 adum oina mak ISO am na wang labadi image sensitivity wang kala I noise wang kala I machine color accuracy amasung dynamic range hala I machine maram oiraga ISO value yari makai name na sijin na fai point number 4 si camera gi lowest ISO value haibadi basic ISO asina anemba noise puthu e mana amasung image quality base oeba point number 5 yari ba makai basic ISO sijina bana image mayek sengalali adum oina mak matam pumbada basic ISO sinodi oithokte karam kanda no haraga mangan yan laita mafam da work tawra kanda point number 6 laksage point number 6 da ISO karam kanda wangani hairabati image ama capture tawba matamda manga laitraba kanda ISO wangan bana image adu sub bright oil point number 7 indoor da khuna paraga photo capture tawba matamda ISO number wangan bana movement ama capture tawbada blur lehande natraga yamna thuna paiba ucheki capture natraga yamna thuna paiba ucheki image capture tawbada ISO wangan bana darka oi ma'am point number 8 sidi yam thina sangadani sangba yam kan sangoida ma'am detail zum kha taksage tawne point number 8 laksage camera ayamada auto ISO haina ama yauri masi low light oibam famda kapada fajana sinaringba maximum ISO thamba yai masina camera adudagi thamkiba limit dagi hengal hande aduga masigi nuaita ba hairi camera gi shutter speed adu yam kuina changlakani masigi ISO limit asi yorakanda masigi ISO limit asi yorakanda masina maram oraga image adu blur oirakani point number 9 laksage ISO wangan ba haibasi computer da brightening tawga manabra mande ko mayam yam thina difference laiba poni ado tasengna harabada photo uma kapu matamda khoi mammaga lae khalajin suppose my mamme ko si mammi si samai mamma lae khalaje dugo mo lekha pa matamda yam thina noise thola kane ba hidi photo do ai kani WhatsApp ta Instagram da Facebook ta haba matamda result do loi hangane ba also pudi ka pa matamda phajana ai di magi ka basic ISO da kap da phajana yenga ko changchat amda yenga kap kina aduna picture gi quality do yam perfect oina lehali adun ki matang ni point number 9 se point number lens ke photography da type sina ga do amasung basic ISO thamga do ni ma'am sila loire video se point number 10 loire ado ai ma'am da kan explain to hoge ai ngasai hajaliba basic ISO hai si ISO da camera da 100 ama yawni ma'am am yengbiu ado yawa camera du da 100 hai process sini ko basic ISO hai hoi kana gumba semdo ga hai tare ko mai maximum semdo ga 50 thambe yai tham dang senjage ma'am ano nova kai topic ta video semje matang ma'am comment to biramo ado ai si Instagram se ma'am photo dan photo sambiro ado ko message sabiro kai topic ta video semje matang do kasi di sai lo senjage